पाउजेद युमफम ओइबा हक्सेल की पाउदमगा लोइनना मरोइबा पाउ खरा अपडेट तौजरी इसादा कोविड-19 की लायोंगसिंग उबा होurklabadi kari-kari thourangsing hana Loukhtkadage haibasi ki matangda khngminnasi hauzik bak leibak singba thungna covid-19 की केस jamna khongjil jangna hengalakle covid की केस masing hengalakpagi tujuningai orba report sing leptana laklingai cherak asidade haksangda covid ka manaba layung khajiktang orbasu ulakpa phawbada pakhalale Esada ulakpa layung kudimak covid ke symptom oigani haibasti aranbo wafam oiragasu layung hek ulakpa haurpa numitagi hauna section thourangsing paikadauba haibasina anaba du enjelakadabadagi kalhauba ngamgane maduna infection adu sandokpagi sangsu andan gadoribane doctor sina haikibagi matungina covid case ngi chada marfudra henbadi jumda thamduna jamna laid manage tawi yai amade patient jang kudimak hospitalization tawbagi mathau tabanate covid ne haina singdaba case ta phauba amade test tawbagi thabak thintarabasu matang matam chana section thourangsing Loukhtkadage covid ki risks jamna hantanba ngame amadi aroiba mikupta pakatnabagi thongdu dagisu ngaktoge ngalligaida section thourangsing Loukhtkadage haibasina phibam losilakadabadagi kanba ngame maramaduna isagi jumda covid infection leire haina singnaba leiragade ihananbada kari tawgadage isa test tawbada positive oiragade kari tawgadage hiramasigi matangdu doctor sina hauzik miyamda khanganinglibasing amadi covid ki damak tohningba plan sing makhada pire Lai-ongsing thengnarabadi thausadaba tawroidabani covid ki second wave ki case sing asi naha singdare hena uba phangle ihanana tawgadabadi waitokpa jaba khudam sing amadi Lai-ongsing gi maramda khangjinba asine masi jamna nauriba virus ama oibaga loinana masi ki masing jamlaba symptom sing gi list ama leibasu natre madu oidunasu laheu kan hauba congestion ningsha khonba waba hanaga manadaba unchagi phuri naton mahi chenba mit ngangba oba masal naba khaunau nabana singba sing asi hauzik ki oinade section da yadaba khudam sing oire karamba matamda test tawgadage test tawba haibasi mathau tabagi matungina tawgadabani Lai-ongsing uba phangba haibasi yamna section ngai oiragaso Lai-ongsing adu ulakliba adugi mathang manau adusu yengadabane symptom sing leiragasu nganmana test tawrubudagi negative oina lakpasu yaudabane virus asigi incubation period virus asin hakchang da sangkibadagi Lai-ongsing ulakpa phawbagi matam asi nimit ani dagina taramari ni phawbane test tawbagi khwaidagi matang chabadi Lai-ongsing utpa aurakpadagi nimit humni leiragani test ganna tawbusu jadabadi natte adubu aranba negative lakpa yabagi othokpa badi lei haibadi kauroidabane mathang dana kari tawgadage Lai-ongsing uba aurakpa nimit tumaktadagi quarantine amasung isolation tawba hauragadabane test tawbagi result lakpa ngairoidabane marks ukani amadi ibungi miyoisingdagi tongana isolate tawgadabane madu covid nataba atoba case ama oirmlaba phawbada lawnagan balaina adu sandoklamgadabadagi ngakthoknadabagi afaba lambi ama oigani amade haksang mathau tariba pothapadasu phangane tongana jum amada quarantine tawbagi khudong chaba leitragadi nungsit nungsa marang kaina changba tongan leibakka amada quarantine tawgani sayul anirongi oina isana sinnabana potchesing sayul anigi oina isana sijinnbana potchesing kolik sing tongana thamgadabane hairiba polam sing adu imungi atopa miyoising sungpun pulloidabane imungi miyoising exposure ki risks leitanabagi damak makhoisu covid test tawthokadabane kari hidak langthak sing sagadage isana hidak thajanabagi thong tawroidabani amadi mathau taba adu kaksinnagadabane adu moinabak ngamlagadi mathau taba health tracker sing thamduna isagi vital sing changnaina check tawgadabane oximeter contactless thermometer BP machine sanitizing wine solution na singba sing thamgadabane atopana basing leibana tragana sahi yankai ki mathakta leiba mioi oiragadi doctor ga toina pau phaunagadabane karamba Lai-ongsing isada leibra haina yengadage virus asiki machat asi leptar hongduna leiragasu doctor amna suggest tawbagi matungina laina asi hanjalakpagi mong asi mild upper respiratory tract infection virus khudimagda thengnagan Lai-ong dagi hauraklaga khaunawda nungaitaba amadi makha tarakpada laihuna tung inaragi aire expert sing nasu hanbagi namit mangani phawbadi laihau amadi haksang sonta anbagumba symptom sing asina khwaidagi hena senagadabani aire covid patient amada thengnariba Lai-ongsing adu mild oiragasu amadi jumda thamduna phagadan bayabu oiragasu miyoyamana engsinbiba haibasidi mathau tai engsinbi kadawriba miyoy adu naha oiriba amadi haksang phaba amadi immunity de sokhan bayaba atopa anaba leitaba miyoy oigadabane atopa amadana oxygen marak khakta sinabana covid-19 patient singda kanaba pide expert sing oxygen asi drug amagumbani amasung masibo marak thamak
mark khaktamk sijinnbana COVID-19 patientsingda kannaba pide aibo wafam phongdokladuna India ki Faoba doctor singna hairi madudi asumna oxygen sijinnaba asina COVID-19 patientsingda kannaba pi haina utpa data amata leite maramaduna masi kannadaba thong amane COVID patient chada marfu maga yenbadi remdesivir gi mawngda akangna palayeng amata sathadrabasu mathana tafakacharakani aina AIMS ki Director Dr. Dandip Goreriana Aikre Mangna hai anambana lok thongba khawnok na bugumpa Lai-ongsing numit mangani dagi tari ni phawba utkani amadi symptomatic treatment layong phanana balayeng sinabada phagigane sada taramanga khaktabak laina asigi moderate may oirapna kannba phase phawba yawba jawna naba yai Goleriana makha taradun haikibada health ministry ki statement amagi matungina oxygen saturation chada 93 dagi 94% ke range da leiba musing makoigi situation adu 98 dagi 99% da maintain tunabagi dabak taunabagi khak high flow oxygen pipa mathau tai Goleriana makha taradun haikibada health ministry ki statement amagi matungina oxygen saturation chada 93 dagi 94% ke range da leiba musing makoigi saturation adu 98 dagi 99% da maintain taunabagi dabak high flow oxygen pipa mathau tate Oxygen saturation 94% dagi antaba musing da bawa close monitor waina tawba mathau tai Oxygen marak sinaba haibasi oxygen bapung phana manghanbani haiba wafam yamna kanna phongdokladuna Goleriana aige Oxygen asi treatment amani masi drug amagumbane masina patient aduda kanaba pi haina utpadeda amata leite maramaduna masi kanade anusumhangna makhatana phongdokhe Delhi dalaiba Vedanta Hospital gi chairman Dr. Naresh Trehan haikibada Aikona oxygen asi mahung sumna sinna na bahona ragadi laibak asida oxygen barang kani lai mahna miyam da oxygen asi bo security blanket amu oina sinna danaba phangdokhe statement adugi matungina oxygen mannba haibisna ta chengna oxygen mathok taba miyuchingda maduba phangandabagi phibam ohelakani haina trehan phangdokhe covid patient sing laying bagi damak oxygen sinnaba amadi health ministry ke national treatment protocol gi makada investigational therapy ki category de jawba Remdesivir maram chana sinnaba habesiga mari leinaba issue kaya gi matangda wafam kaya phongdokhe Remdesivir asibo wonder drug amu oina uroidabani aina makhoina miyamda afel tawkhe home isolation natragana hospital da leiriba covid positive patient ayambadi aknaba layeng amata mathau tade patient kharkata da remdesivir mathau dagani aike karigumbo oxygen amasung remdesivir asi maram chana sindarabadi lebaki mafam amada da awatpa amata leiroi Oxygen mathau taba miyusinga oxygen supply ki yengnabada chang chanana leiri haina suma khoina phangdokhe hiramasiga mari leina trehna haikibada hauzik maki hospital da remdesivir asi covid-19 test tawbada positive oirabami khudingmakta hekta pidana pa protocol ama semle doctor sina patient amagi test ki result sing Lai-ongsing amadi comorbid sing yangsilaba matungda tapi kadabani haire Golerian haiki vaccine asi covid-19 ka loina ganba jamna khudong chadaba adu lanthingna bagi pambaine Vaccine dai koida infection adu sanglak kadabadagi ngakthoktabu oiragasu laina asi eikhoi akanba mongda nahangadabadagi di ngakthoki an statement adu na palle kanagumba miyo emal laina asina naba natragana nadabagi wafam natabada mi pulap punbasi tawroidabani haina mahna pautak pikhibaga loinana jumna singbagi manungda leiba mafam singda cross ventilation thambana infection ki risk hantalle haire trana haike hospitalization taw mathau tariba covid patient singki kharkaktamak oiba maramna Hospital ki bed sing maram chana amadi mathau taba kak sindagadabane kanagumba miyo amana masa test tawrubada positive oiramlabadi doctor da tana nabagi damak seti na pautak pere positive oiragasu ngalingai da ana layengi mating lobaga loinana doctor ki pautak illagadi kutong chadaba adu phanpangamba maramna miyamna ka hena mi paiba tawdana basu mahna makhatana phangdokhe makatarakpa atopa pau amadana covid-19 ki vaccine Awatpa July Faoba Leiragani Laibak asida COVID-19 ki anisubu wave lakpadagi misimina kaya thoganduna tangdu laitadan leiriba cherak asida Esada C-19 Covishield vaccine su saichat asigi July tha phawba phanganba ngamlaroi aina Serum Institute of India Eikhoigi Chief Minister N.Biren phangdokkhre agency dagi phangba paw asina makhatana ai hawjik bak laibak asida COVID-19 ki tamthiraba anisubu wave lakpadagi miyoi lak ahong ki mathakta thawai mangduna malem pumbada laichat asina khwaidagi sokalaba laibak ama oiraklabane Charagasida India pumbada Covishield vaccine kapthoknanaba thomjindarakpadagi vaccine ki awaba mai unarakpane wafamasiga mari leina Serum Institute of India Eikhoigi Chief Minister N.Biren miketagi company asina puthokpa COVID-19 ki vaccine Covishield asi July ki aroiba sarukta puthokpi sang hengalagane hariba matam madudagi hana tha amada dose million umbodra puthoknaba adu tha amada dose million chamada hengana puthokpa hawragane
वैक्सीन की अवत लेरपदगी ख्वाइदगी चाव मरम अमदी कोविड-19 लाइचत असिगी अनिसुब वेब अम लाकनी हाइना खंगलुदबना ओइरे लाइचत असिगी अनिसुब वेब न का हेना तमथिरब फिबम अम ओइरक्तुना मिसि मिना के थोरकपगी अनहाना वैक्सीन कापथोबु यारमदबा मियोय क्या अमसुन हौना कापथोंना होनरपदगी सांग हेंगलकपने चरकसिदा कंपनी असिन लबक्सिन बुथुंगना अनिसुब ओइना पाक्सना वैक्सीन कापथोंना बसे तरागनि पानगी मथक्ता लेबा मियोयसिंग रजिस्ट्रेशन तौबा हौखरबने अदमोइनमक लेंगाकी मेकेदगी सेक्शन थौलांग लोखटबो ओइना वैक्सीन पुथोपि सांग हेंगनबा ऑर्डर तौरखिब लेते कंपनी की मेकेदगी वैक्सीन डोज बिलियन अम लेबाक असिना दरकार ओइगने हेना थाजरुदबने लेंगांग मकजुन ऑर्डर तौरंब लेरबदी वैक्सीन की अवत लेरमलोय हेना भांगना मखाताना फोंदोखे पनबयाबदी यूनाइटेड किंगडम की एस्ट्राजेनेका अमदे ऑक्सफोर्ड यूनिवर्सिटी न पुनः डेवलप तौखिबा कोविड-19 की वैक्सीन कोविशील्ड असि सीरम इंस्टीट्यूट ऑफ इंडिया न लेबाक असिदा साधुना बियमदा फंगनबने हाइरे नकलमरोमदा हेल्थ मिनिस्ट्री की फंगबा पाउगी मतुगिना हौगिबा पुंग कुनमरी की मनुंगदा लेबाक असिदा पुन्ना मियोय लाख 3,9,9,9 नौना पॉजिटिव ओइख्रे अमदे हौजिक फाउबदा अपुनबा पॉजिटिव केस कोडियम लाख 49,9,9,700 मरी यौरे मसिगी मनुंगदा लाख 13,9,13,9,700 थोइना एक्टिव ओइरे लोइना लाइचत असिना मियोय 3,9,9,3 की थवाई मांगनख्रे अमदे अपुनबा असिबगी मसिंगना लाख 2,9,9 सामापन जखैबपन जौख्रे आइना एजेंसीदगी फंगबा पाउ अदुना मखाताना हाइरे अतोप पाउ अमदसु मिजोराम द लॉकडाउन का मानब अथिंबगी मतम सांगदोखरे मिजोराम द कोविड-19 की साफुना मरम ओरगा स्टेट कैपिटल आइजोल जाउना डिस्ट्रिक्ट हेडक्वार्टर पुनमक्ता लॉकडाउन का मानब अथिंबा मखाताना सांगदोखरे हेल्थ मिनिस्टर न मैम फमदन हौकिबे राइन मिट मिनिस्टर सिंह मरुब ऑफिशियल सिंह डॉक्टर सिंह सर्च अमदी कम्युनिटी लुसिंग बसिंग जाउबा मिफम न ओइरक्लिबा फिबा मसिकी मतंग त कुमना खनरब तुंगदा लॉकडाउन का मानब अथिंग बसिंग सांगदोखना लेपना खेबनी आन स्टेट मेडिकल ऑपरेशन टीम ऑन कोविड-19 की चेयरमैन डॉक्टर Z.R. थिमसांगना फंगदोखरे मिफम अदुना अथिंग बसिंग अदुना मिट तारी निगम मखाताना सांगदोखना प्रपोज तौबगा लोइना स्टेट के चीफ सेक्रेटरीना लुसिंग बट डिजास्टर मैनेजमेंट एग्जीक्यूटिव कमिटी की मिफम अरोइब ओइना वरिप लौदना लाउथोकने लोइना अनुबा गाइडलाइन सु सेमगनी आरे रूलिंग मिजो नेशनल फ्रंट MNF की MLA सु ओरिबा स्टेट मेडिकल ऑपरेशनल टीम ऑन कोविड-19 की चेयरमैन अमदी स्टेट हेल्थ एंड फैमिली बोर्ड की वाइस चेयरमैन सु ओरिबा डॉक्टर Z.R. थिमसांगन मखाताना हाई अनोब गाइडलाइन अदु चपचाना थबक तो ओंथोकनी अमसुंग मधुबना लॉकडाउन का मानब अथिंबा ओइगने निमित चामनी कोविड ड्यूटी तौरबदे रिक्रूटमेंट द खुदुंग चाबा पीगने प्राइम मिनिस्टर इंडिया की कोविड-19 लाइचत की अनिसुब वेब अकीबा फंगना हेंगलकपग लोइना लाइचत असि थेंगनबदा मेडिकल पर्सन की अवत लेहनदनबगिदमक प्राइम मिनिस्टर नरेंद्र मोदी ने तोंगन तोंगनबा वरिप कया लौख्रे प्राइम मिनिस्टर नरेंद्र मोदी ने लौकी वरिपसिंग अदुकी मनुंगदा NEET PG परीक्षा थामरीदगी तादना जैथोकपा अमसुंग कनागुमा मेडिकल पर्सन अमना नमित चामनीदगी तादना कोविड ड्यूटी तौरबदे मी अदुदा लाकदब गवर्नमेंट के रेगुलर रिक्रूटमेंट दा आनबा गदोंग चाबा पीबा आइना वरिप लौख्रे वरिपसिंग अदुकी मनुंगदा मेडिकल इंटर्न सिंग मखोगी फैकल्टी की मियक मखादा कोविड मैनेजमेंट ड्यूटी तहुलगने फाइनल ईयर द लेरिबा MBBS की महिरोई सिंग मखोगी फैकल्टी की मियक मखादा टेली कंसल्टेशन अमसुंग माइल्ड कोविड केस मॉनिटरिंग तौबदा सिनगने BSc नत्रगना GNM क्वालिफाइड तौरबा नर्सिंग सीनियर नर्स अमसुंग डॉक्टर सिंह की मियक मखादा कोविड नर्सिंग ड्यूटी द मफुंग फाना सिनगने कोविड ड्यूटी द मित चामनी सुरबा मेडिकल पर्सन सिंग प्राइम मिनिस्टर डिस्टिंग्विश्ड कोविड नेशनल सर्विस सम्मान पीरगने लेबागसदा कोविड-19 लाइचत थेंगना पखोनबदा मेडिकल पर्सन सिंग की अवत पपयुनरक्लिबा असिकी मतंगदा ngasi प्राइम मिनिस्टर नरेंद्र मोदी ना रिव्यू तौखिबा लोइना मेडिकल पर्सन सिंग कोविड ड्यूटी द सरक जानना बकिदमक वरिप सिंग असि लौखिबने मिफम अदुदा NEET PG परीक्षा असि जामद्रबदा थामरी जैथोकना वरिप लौखे परीक्षा असि सही असि अगस्त 19 की ममांगदा पांगथोकलारोय परीक्षा असि पांगथोकनबा मतम लाउथोकलबा मतुंग था अमा मंजौना मायुवेसिंगदा मतम पीगदबने खोंतांग असि कोविड ड्यूटी द क्वालिफाइड ओइरबा डॉक्टर मसिंग जामना फंगनाबने मेडिकल इंटर्न सिंग मखोगी फैकल्टी की मेक मखादा इंटर्नशिप रोटेशन की सरुक अमा ओइना कोविड मैनेजमेंट ड्यूटी द सरुक जानगदबने MBBS फाइनल ईयर द लैबा महिरोई सिंग मखोगी फैकल्टी की मेक मखादा टेली कंसल्टेशन अमसुंग माइल्ड कोविड केस मॉनिटर तौबद सिनगदबने मासिना कोविड ड्यूटी तौबद सिनरिबा डॉक्टर सिंह द थबक की अवब खरा हंधन बंगमगने बाराक थोंग पेइथ्रकpadagi गरी 150 पन्दुना लेरे मणिपुर की लाइफलाइन अनी की मनुंगदा अमो ओरिबा नेशनल हाईवे नंबर 37 इम्फाल जिरीबम लंबी द लेरिबा थोंगसिंग की मनुंगदा अमो ओरिबा बाराक थोंग की नकल नामगी जोत तटखेबदगे पाइथरक्तुना पोट पुबा गारी सिंग लानबा यादबदगे जिरीबाम लोमदगी इम्फाल तमना पोट चेसिंग लपत ट्रक 150 रोम पन्दुना लेरे
Barak thong gi joli tatuna peithrkpadagi asi me amagi nongthel dagine adumainamak Assam amasung Silchar ki tongan ba mafam sing dagi chana thakna ba yaona yung kai chabagi polam sing purakput truck sing aduna thong asi gi phibam mangjona khangau dabadagi thomjit lakhi bada thong asi nakal nama paithatuna leiram badagi lan bajata tuna Lakhong area da panduna Leiragani hairi Barak asida Manipur Chief Minister N.Biren malemgi imagi asengba mapari ne lob Mamang thagi konipan gi conference hall da Forest Minister Awatpa mifam da Manipur Chief Minister N.Biren na kaubru singi yamna soksila pa phibam ubada thamoi chokman badagi kapneng ba phawi aiba yamna thaganingai oibo wafamne malem ima leibak asi nungsiba ki mayak lara pa khudam amane phongdo ki wai khara adu malem asida khuding maktagi khwaidagi hen atang ba wafam amani aibada thoidongna henjin haiba oiroi tasengna malem asibo nungsibadagi thamoi chokpa nungaitaba adu phongdok lakhibani aiba yai haina maichau ningsing lob khurai gi secretary anthem irabot singna thokpa cherol amada phongdorakle cherol asina makha taratuna kaubru singdagi ujau uirel tala pamel ajoba kya masing thingamdana matam amada horomba aduga ngasina ajo pisak khaidana paktakna janthatpa lemhoriba charkna maida tomna thadokpagi tam Losingba sina ubadagi asung phongdok habisi ima leibakpo khamthena nungsiba malem imabo masak khangbagi wafamne madumak nobo losingba sina pokchabi mamabo setna khaina bagi madumak chap manana kaubru singblo jabagi semgi yamna lemjaningai oi makumba amalusingbani haibada malemgi thakta pukhalappa khangalakpada leibak miyamgi yamna chawthokseningai ne miwi basing amadi ahingba khudingmak ofwal singna loriba thawdang aduga masigi horpam sarpham oiriba kaubru singgi maru oiba yamna mamuttana khangbaga loinana Midiang changna sana ubang ngamba eikhoigi lusingbani aibada thoidokna chingnaningai oide hiramasida malemgi oina kai tharakliba phibamda luchingba amada thamoi chokna phongdokpasi eikhoigi semna malemda khwaidagi hanhanba oigane asumna khannabada thoidokna laloidra miyamna khanjai ahlamangi wahi sing anubana nahunana khondokba wafam leibana manipurgi semna kaubru singchang parengda horumba kaubru singchang parengda horumba upal sing nahunana awraknanabagi upai putholakani hana miyamna thajaba thamle haire Arwebe content sing asige marwai ba khara ase pa pangdam jariba Manipur local news YouTube channel amani Facebook page asidagi yengbiru bopna mo pataka sari channel asina tok takana rabadi subscribe tawbi triversion subscribe tawbi ramolaina like and share tawbi sukawi kan pnamakpo amakhana thaga sari